Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasisu mahausagum Yambung kunganithoi suba tangkak amok puduna lakjeri. Mayam punna taminarasi. Ahing matam yoraklabani sayon hibliba mafamdudagi maji lengde. Imam mambanongi mapai kayaduna angan mathawan mijak magi leiting pamleihanda koina atiya pumba imam mamde. Amamba nongdol thakta mamit kopte yengle. Jimbalda tarakliba ido makut namana daithokle. Jimbalda nokfe tawre mitludana pirang taduna tapna sinthari. China sibukiduna napamdagi chenbadi natti ko thoibe. Irala chobama namdana leihalage. Nangbu nungsirubage. Napamda nungsibi khanirubage. Phanglaroi khanglaba mikupsidana Moise hanadagi saruk jama henduna kahal thaibe asomna oirakani khanglamlaba nangbu nungsiba phauramdabana hena phaiko atubu nungsiba kobana hakpude aina punsi chupa warurani tapna haukalai makona shauraga chumna lepnaba hotnai makut ani tingthoklak yamna warongna laurai nungsiba bo semli balairimbe Nang patmande pelo nang pelo ho pubi awon saidang binang budi aina warawi thamoi se majita na kaina ba nang nei phamde saidang bi oirambane yam phattabani dangdi nang pelo ko nang pelo khorugundana pena kablai nupa jarambaso ngasidi thamoi do samjinba yada kaide Aina kaigino nangbu asuk pamluriba karigino nangbu pamjaruriba karigino nangbu asuk yamna nungsiba pokluba asuk nungsijabi nangse aigi oibadi phangnaroiko mapok kaya adaso nangi thamoida aigi phidadi pibidreko aise pokpagi mahai handaba misak haibado madu oireko thoibe Aisu ningai chawmale nang nataba kana amabu aigi thamoida hapchinge haiba ngamjadaba aisu ningai chawi thoibi iral pomba aigi oheloko nungsimalubagi iral ne ira ahing chupa mama oibi kayado wakhaleta pham khangje leimasu tumthaba yada mayai kaduda machabu halakpa ngairi Tina sumamagi manakta phamduna ahingduma phamle Sida leire sumain tawre haibadumadi ma so hairakpa yaidana Mafam chana leiramgani kadorgi ma pakhatkanu Mabu angang majadongna Nupiduna kanano karino su khangde Thaibi oiramadi phanida Thaibi nataba kanamta nachanupadana yingbidaw leitikoy ma Hey isase nina hekta habangamdida tawrishe Eidi sumwasile eda phambada Tumurodana Imana sida phamauraga aina kamain tumdoino Hai pung baro tarabro Tadri tarakadore Baro khara hen phauti yengkisi aduga tumurasi Operation ni ngaihaki matungda loirakle I khara hena thokibana darkar oiba blood bottle ahum kapli adubu mochade haujik safibam luri unconscious ta leire Victor mathathi na sare asomdana Arnab ki phone adumak off haikre athing baduda aduk phingna chetkiba khungthangdo Victor ne tawa ngamde sauraklabadi khwaidagi sathiba ngangna saknaba yadaba misakdo ma oibani ngasi ngarang mangonda piriba tension ngahekta phauba ma pothama sangdrabani maraksida mojagi pibamna khara hena lubane Victor wakhal pumba mangli lausingna amaduri halakjuba Halakjui, kamdorge. Lausing, sora matap na hondora Anduga Victor giling jumduda tap na tharaduna. I see the instant crowd kide. Mapu kurumsi. Victor kapning lagle, pukning nung siragle. Ayamba madamda maga kanaduna talaybani. Ngasi na wangangda wakal mangduna tumin laykibaduda tamoy kaire Victor. Nupana buka pahong na brumata. Victor taraki tawramba pido makuna phatkan thoki
ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯅꯤ ꯃꯇꯥꯎ ꯃꯣꯆꯥꯗꯤ ꯙꯔꯃ ꯀꯥꯏꯗꯕꯅꯤ ꯃꯄꯨꯅ ꯃꯥꯒꯤ ꯆꯦꯡ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯃꯦꯝꯇꯣꯟꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯃꯁꯥ ꯄꯨꯝꯕ ꯁꯣꯛꯊꯗꯨꯅ ꯋꯥꯟꯊꯈꯤꯕꯗꯒꯤ ꯏꯁꯤꯡ ꯊꯥꯅꯗꯨꯅ ꯂꯥꯏꯀꯠꯅꯔꯤ ꯆꯦꯅꯨꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯥꯎꯕꯤꯁꯨ ꯄꯪꯀꯞꯇ ꯀꯞꯂꯤ ꯆꯦꯅꯨꯒꯤ ꯃꯃꯥꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯁꯥꯟꯇꯤꯅ ꯏꯆꯦꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯄꯣꯊꯥꯈ꯭ꯔꯤ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤꯅꯦ ꯏꯃꯥꯗꯤ ꯆꯦꯅꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯀꯌꯥ ꯇꯥꯅꯤꯡꯕ ꯐꯥꯎꯗꯦ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ ꯊꯣꯏꯕꯁꯨ ꯀꯣꯜ ꯑꯗꯨꯝ ꯄꯥꯏꯔꯛꯇ꯭ꯔꯕ꯭ꯔꯣ ꯅꯥꯎꯕꯤꯗ ꯉꯁꯥꯏ ꯇꯧꯔꯛꯑꯝꯕꯅꯤ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯣꯐ ꯍꯥꯏꯈ꯭ꯔꯦ ꯀꯩꯗꯧꯅꯕꯒ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯍꯩ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯏꯁꯣꯔ ꯑꯁꯣꯏ ꯑꯉꯥꯝꯗꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯅꯥꯎꯕꯤꯅ ꯁꯨꯠ ꯁꯨꯠ ꯇꯧꯕꯗꯨꯗ ꯆꯅꯨ ꯅꯥꯎꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ ꯀꯣꯛ ꯆꯤꯛꯂꯅꯤꯌꯦ ꯆꯤꯆꯦ ꯀꯩꯝ ꯇꯧꯔꯝꯃꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯒ ꯁꯣꯏꯗꯅ ꯈꯪꯉꯅꯤ ꯀꯞꯀꯅꯨꯀꯣ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯔꯣ ꯌꯥꯅꯤꯌꯦ ꯆꯦ ꯁꯤꯗ ꯇꯨꯝꯃꯛꯑꯣ ꯆꯦꯗ ꯉꯥꯔꯒ ꯇꯨꯝꯃꯛꯑꯣ ꯌꯥꯅꯤꯌꯦ ꯆꯦ ꯏꯆꯥꯁꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨ ꯅꯪ ꯆꯤꯆꯦꯗꯣ ꯋꯥꯈꯜ ꯂꯩꯕꯤ ꯌꯥꯝꯅ ꯁꯤꯡꯕꯤꯅꯤ ꯐꯠꯇ ꯅꯨꯡꯗꯗꯣ ꯀꯩꯁꯨ ꯊꯣꯛꯂꯝꯂꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯊꯣꯛꯑ ꯊꯣꯛꯑꯕ ꯑꯃ ꯃꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ ꯆꯦ ꯆꯅꯨ ꯅꯪꯁꯨ ꯋꯥꯔꯅꯤ ꯋꯥꯗꯦꯗ ꯊꯣꯏꯅ ꯏꯃꯥ ꯏꯍꯦ ꯅꯥꯎꯕꯤꯌꯥ ꯍꯥꯎ ꯆꯦ ꯅꯪꯉꯣꯟꯗ ꯗꯥꯏꯇꯔꯒꯤ ꯅꯠꯇ꯭ꯔꯒ ꯗꯥꯃꯣꯆꯥꯒꯤ ꯅꯝꯕꯔꯒ ꯌꯥꯎꯗ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯉꯁꯥꯏꯗꯩ ꯚꯥꯞꯄꯨ ꯑꯣꯏꯁꯤꯜꯂꯨꯗꯦ ꯑꯝꯇ ꯇꯧꯅꯤꯍꯦ ꯌꯥꯎꯕꯅꯦ ꯆꯦ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯗꯨꯗꯤ ꯃꯣꯆꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯔꯤꯡ 2-3 ꯆꯠꯄꯒ ꯕꯤꯛꯇꯔꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯅꯥꯎꯕꯤꯌꯥ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯑꯍꯤꯡ ꯑꯣꯏꯕꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯆꯦꯅꯨꯅ ꯐꯣꯟꯗꯨ ꯅꯥꯎꯕꯤꯗꯒꯤ ꯂꯧꯗꯨꯅ ꯗꯥꯃꯣꯆꯥ ꯃꯣꯆꯥ ꯅꯠꯇꯤꯌꯦ ꯕꯤꯛꯇꯔꯅꯦ ꯑꯩꯃ ꯗꯥꯃꯣꯆꯥꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯁꯨ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯌꯥꯝꯕꯨꯡꯗꯤ ꯃꯥꯁꯨ ꯂꯩꯇꯦ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯣꯏꯕꯣ ꯊꯣꯏꯕꯤꯗꯣ ꯑꯕꯦꯝ ꯀꯩꯗꯧꯔꯕ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯕꯤꯛꯇꯔ ꯃꯊꯥ ꯁꯥꯅ ꯑꯕꯦꯝ ꯍꯣꯏꯗ ꯂꯩꯕ꯭ꯔꯣꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯂꯩꯌꯦ ꯊꯣꯏꯕꯤ ꯍꯣꯏ ꯏꯃꯥꯗꯤ ꯀꯞꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥ ꯆꯣꯛꯊꯔꯛꯇꯅ ꯄꯣꯊꯥꯍꯜꯂꯤ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯔꯅꯥꯞꯀꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯉꯁꯥꯏ ꯅꯥꯎꯕꯤꯒ ꯑꯃꯨꯛꯇꯤ ꯐꯥꯎꯅꯕ ꯃꯥꯜꯂꯤ ꯃꯥꯗꯤ ꯈꯪꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯈꯪꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯀꯣꯜꯗ ꯄꯠ ꯀꯛꯊꯠꯂꯤ ꯑꯔꯅꯥꯞꯀꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯑꯣꯐ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯁꯣꯝꯗꯅ ꯒꯥꯔꯤꯗꯨ ꯌꯥꯡꯃꯟꯅ ꯊꯧꯕꯅ ꯊꯣꯏꯕꯤ ꯀꯤꯔꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯂꯝꯍꯥꯡ ꯑꯣꯏꯔꯞꯇꯧꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯈꯔ ꯅꯦꯝꯊꯔꯒ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯃꯁꯥꯗꯨ ꯇꯦꯟꯁꯟꯅ ꯒꯥꯔꯤ ꯊꯧꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯈꯥꯗ ꯐꯠ ꯀꯨꯝꯊꯈꯤ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯔꯅꯥꯞ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯤ ꯁꯤꯒ꯭ꯔꯦꯠꯇꯨ ꯃꯩ ꯆꯝꯗꯨꯅ ꯑꯃꯨꯛ ꯑꯅꯤꯔꯛꯇ ꯃꯆꯩ ꯑꯃ ꯂꯣꯏꯅꯕ ꯊꯛꯂꯤ ꯐꯅ ꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯒ꯭ꯔꯦꯠ ꯕꯣꯛꯁ ꯑꯃ ꯇꯪꯈꯥꯏ ꯆꯟꯅ ꯊꯛꯂꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯆꯪꯁꯤꯟꯕꯁꯨ ꯀꯤꯔꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯀꯨꯝꯊꯔꯛꯏ ꯊꯣꯏꯕꯤ ꯀꯨꯝꯂꯛꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯃꯃꯩ ꯈꯖꯤꯛꯇ ꯐꯥꯎꯕ ꯑꯣꯟꯊꯣꯔꯛꯇꯦ ꯀꯤꯃꯟꯕꯅ ꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨꯗ ꯑꯀꯣꯟꯕꯒꯤ ꯆꯝꯒꯤ ꯍꯣꯠꯅꯔꯤꯕ ꯃꯆꯩꯗꯨꯃꯗꯤ ꯊꯣꯏꯕꯤꯅ ꯑꯐꯤꯡ ꯑꯐꯥꯏꯅ ꯇꯥꯛꯃꯟꯒꯤ ꯍꯣꯠꯅꯔꯨꯏ ꯈꯪꯏꯟ ꯏꯟꯊꯣꯔꯛꯏ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯗ ꯌꯥꯝꯕꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯥꯝꯕꯣ ꯈꯨꯝꯂꯛꯇꯦ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ ꯂꯦꯞꯂꯤꯕ ꯑꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯂꯛꯇꯦ ꯊꯣꯏꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯌꯥꯝꯕꯣ ꯑꯩ ꯂꯥꯟꯖꯔꯦꯕ ꯑꯔꯅꯥꯞꯅ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯤ ꯇꯨꯡꯗꯒꯤ ꯑꯔꯅꯥꯞꯄꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯈꯠꯂꯛꯏ ꯑꯗꯨꯒ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯑꯣꯠꯄ ꯑꯗꯨꯁꯨ ꯑꯉꯥꯡ ꯅꯪꯅ
asuk thawai wahan ba angang ningna Thaibi wa ngang gi haiduna majin ka thor e Arnab na Thaibi gi chimbal do khangmen men sili ai ge sawa phathaba ngam lak tadi afaba oiroi nang tumin lei wai ama phau bhaira kan madu na he na ai ba sawa ai lak su yai Kina yengni ba mit ani duna pi ira jena Arnab te yengli asang bana pi ira su chedak le nupa do khonjal nikna ngasi phau bada kana magi maram gi damak ingonda sukwa ba chaina ma ta pirakti angang ning amana ai ba suk yamna awa ba be ba ngai hakki mamangda ai kari oirami nang khangbra ai si badura nang na pami se Thaibi kapna netti haiba ga mangak ta hairakli lamhenbi atuk lamhenbi ai gi wabo kari sulai ta khanbi ai ba singna bane nang nei ba singna bane lamke lam haiba na tawduna ai bu ot bane miot pi angang ni miot pi ni dang di ai bu mi hat pangam han ka dawri dang na maram oiraga mara leita ba mi ama bosu hat pangam han dawre Yambung aina itum khak elo khong thang ko ding aina ta ke haiba natro itum ining de sinatra lam na chat ke hotnari ba natro Handok lang kisi di de ha si hawar su ya de hanna yang na aro sine ba nang angang nang Arnab chak pa hinman bana kari tuda makut ado kudum ta sinduna hanjin thenjinli Thaibi chin sinduna khamdok na ba hotna jai adubu ngan jai ina pungangang le kut ado Thaibi o pai leite Arnab ki makong de tu thajaduna makong adu koladuna kap khale e Yambung athai na tawnu se Yambung ai Yambung mo intuk ti e ai lap na chati e Yambung ai Yambung na hai ba kuding bak indi e Yambung nang athai na tawnu ai yaw na ki e Yambung se athai na tawnu Yambung Arnab Thaibi wa khangjing khatli saungna khatli bani in baduna la ai ba sok matha sahali sa Thaibi kina kap ngang da e Yambung da phone taw bud pai hette arwai boy da wa mata hai gen hai ai so arwai boy da wa ma hai ga ituna chat bani ai Yambung bu thadok to na chat bana ti e ai ki e Yambung ai ki e Yambung Thaibi pakhat pa kaya duna khonjal thokna kaplakli khamba ngamda hi kaplakli magi pirang amana thongna pumba maru phuktuna puba ngambani minok amana yeknaba jamabu maithiba pi ngamba thongna oibani Thaibi na duk thamoi sengna mamuki jana kaplakpa duda Arnab asangba kharado mayeng ta khibagom makut na mana Thaibi ki makok dupai duna chingsili mathanung duda Masu mapi sintharakle Thaibi bu chena konsin duna siri tawba khonjal duna makhata duna hairakle Arnab Yambung siram dore bema Yambung siram dore ai siram mat e kamdong de ha kamdong de nang gina na kyo bungam da Yambung siram dore pakhat bada ki bada thawai wa bada abe mana Yambung bu thadok lam na tra hai duna nang bu uba phangringai mikup tuda ai kari oiram gadi nang khambra bema Thaibi sa Arnab ta tijet konsile e pene kapla e Arnab ki matha duda abema Yambung bu ot kanu ko atai pomnamak ayu thingna pangam de atubu ai ge abema da Yambung bu olak na de ai pangal pomba makin ya bema Abema kapna Thaibi kapado khara phajiladuna aina dangbu nakhut che na samgi ko bema ai gi de haida thamoi de jeksena thamkraba posak pumba ifam dagi lai magna phawbo mun bagi ayaba do Yambung na pidi
ꯑꯕꯦꯝꯃ ꯂꯝ ꯍꯦꯟꯕꯁꯨ ꯑꯣꯏꯒꯦ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯗꯤ ꯂꯥꯞꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯅꯤ ꯑꯩꯕꯨ ꯑꯀꯤꯕ ꯐꯥꯎꯍꯟꯒꯅꯨꯀꯣ ꯑꯕꯦꯝꯃ ꯃꯥꯂꯦꯝ ꯄꯨꯝꯕ ꯌꯥꯝꯕꯨꯡꯅ ꯉꯥꯛꯇꯨꯗ ꯅꯃꯥꯡ ꯊꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯆꯦꯅ ꯀꯣꯜꯂꯛꯎꯀꯣ 이낙되기 랍기가 누구 다브라베마 나이 얌봉세 낭부 얌캄발리 얌빠무이 얌나수 깔레 아이기 오이나 좀 나유고 아이기 오이할루고 베마 ꯊꯩꯕꯤ ꯑꯔꯅꯥꯕꯨ ꯍꯦꯟꯅ ꯆꯦꯅ ꯀꯣꯟꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯕꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯋꯥꯅꯔꯛꯂꯗꯨꯅ ꯃꯍꯩ ꯐꯝꯅ ꯐꯝꯅ ꯎꯏꯅꯔꯛꯏ ꯆꯅꯨꯅ ꯅꯥꯎꯕꯤꯌꯥ ꯅꯪ ꯇꯨꯝꯖꯔꯨꯔꯣ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯎꯏꯔꯒꯦ ꯌꯥꯅꯤꯗ ꯆꯦ ꯁꯦꯅꯦ ꯇꯨꯝꯖꯔꯨꯔꯣ ꯆꯠꯂꯣ ꯏꯃꯥ ꯍꯧꯒꯠꯂꯛꯄ ꯈꯪꯅꯕ ꯁꯤꯗ ꯁꯨꯝ ꯇꯨꯝꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯂꯦ ꯑꯩꯗꯤ ꯆꯦ ꯆꯅꯨ ꯗꯥꯏꯇꯔꯗꯣ ꯀꯣꯜ ꯍꯜꯂꯒ ꯇꯧꯔꯛꯇ꯭ꯔꯤꯕ ꯇꯧꯔꯛꯇ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯥꯎꯕꯤ ꯃꯥꯏꯊꯣꯡꯗꯨ ꯏꯍꯟ ꯍꯟꯖꯤꯜꯂꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯊꯥꯁꯨ ꯁꯥꯖꯔꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯅꯥꯎꯕꯤ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯆꯅꯨꯅ ꯄꯥꯏꯔꯤꯕ ꯅꯥꯎꯕꯤꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯁꯥꯟꯇꯤ ꯑꯃꯗꯤ ꯅꯥꯎꯕꯤ ꯐꯣꯟꯗꯨꯗ ꯉꯥꯏꯉꯝꯗꯅ ꯌꯦꯡꯂꯤ ꯆꯅꯨ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯕꯒꯤ ꯑꯋꯥꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯣꯛꯄꯒꯤ ꯃꯃꯤꯒꯨꯝ ꯋꯥꯈꯜ ꯄꯨꯡꯕꯣꯡꯅꯔꯝꯕ ꯑꯗꯨ ꯃꯉꯥꯜ ꯈꯖꯤꯛ ꯅꯥꯏꯕꯒꯨꯝ ꯈꯪꯂꯧ ꯂꯧꯔꯛꯏ ꯌꯥꯝꯕꯨꯡꯅꯦ ꯅꯥꯎꯕꯤ ꯄꯥꯏꯈꯠꯂꯣ ꯆꯦ ꯆꯅꯨ ꯆꯅꯨ ꯇꯍꯥ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯌꯥꯝꯕ ꯆꯅꯨꯔꯥ ꯃꯥꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯏꯃꯥꯁꯨ ꯂꯩ ꯑꯗꯣ ꯌꯥ ꯄꯨꯡꯃꯨꯛꯀꯤ ꯃꯅꯨꯡꯗ ꯌꯧꯔꯛꯂꯅꯤ ꯑꯕꯦꯝꯁꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯦ ꯍꯥ ꯑꯔꯅꯥꯞꯅ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯆꯅꯨ ꯀꯞꯉꯥꯡ ꯉꯥꯡꯂꯛꯏ 이마, 나우비, 나지에도 ꯊꯣꯏꯕꯤꯗꯣ ꯌꯥꯝꯕꯨꯡꯒ ꯂꯥꯛꯃꯤꯟꯅꯔꯦ ꯍꯥꯏꯌꯦ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕꯗꯣ ꯄꯤ ꯑꯣꯏꯅ ꯁꯤꯟꯊꯔꯤꯕ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯤ ꯅꯥꯎꯕꯤ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯍꯧꯖꯤꯛꯇꯗ ꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯁꯤꯟꯊꯔꯛꯂꯤ ꯐꯔꯦꯗ ꯅꯦ ꯍꯦꯛ ꯇꯥꯏ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯊꯦꯡꯅꯔꯤꯕ ꯖꯥꯠꯅꯣ ꯐꯔꯦ ꯃꯈꯣꯏ ꯌꯧꯔꯛꯂꯒ ꯋꯥꯔꯤ ꯄꯨꯝꯕꯗ ꯈꯪꯂꯅꯤ ꯐꯅ ꯀꯨꯏꯅ ꯂꯝꯍꯥꯡꯗꯨꯗ ꯈꯥꯝꯗꯨꯅ ꯇꯦꯟꯁꯟ ꯄꯨꯝꯕ ꯐꯥꯊꯔꯕ ꯃꯇꯨꯡ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯔꯛꯂꯤ ꯑꯕꯦꯝꯃ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯗꯕ ꯐꯩ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯁꯥꯒꯣꯟꯅꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝ ꯃꯇꯨꯡ ꯊꯣꯛꯍꯟꯒꯅꯨ ꯌꯥꯝꯕꯨꯡ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯛꯀꯅꯤ ꯌꯥꯝꯕ ꯌꯨꯝꯗ ꯀꯅꯥ ꯂꯩ ꯍꯥꯏꯒꯦ ꯆꯅꯨꯒꯤ ꯏꯃꯥꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯍꯣꯔꯦꯟ ꯀꯔꯤ ꯈꯨꯝꯅꯤ ꯌꯥꯝꯕ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯐꯖꯐꯝ ꯂꯩꯇꯦ ꯈꯪꯅꯔꯛꯄ ꯊꯣꯛꯂꯒꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯉꯥꯏꯍꯥꯛꯇꯨꯗ ꯁꯥꯌꯣꯟ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯥꯝꯗꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯅꯝꯗꯨꯅ ꯄꯥꯝꯍꯟꯕ ꯌꯥꯕ꯭ꯔꯥ ꯅꯨꯡꯁꯤꯗꯅ ꯅꯝꯗꯅ ꯃꯨꯟꯗꯨꯅ ꯅꯨꯡꯁꯤꯍꯟꯕ ꯌꯥꯕ꯭ꯔꯥ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯝꯐꯨ ꯁꯤꯖꯤꯟꯅꯕꯅꯣ ꯁꯥꯌꯣꯟꯒꯤ ꯅꯤꯡꯉꯥꯏ ꯑꯅꯝ ꯀꯟꯕ ꯂꯦꯝꯖꯗꯕ ꯃꯇꯧ ꯑꯗꯨꯕꯨꯗꯤ ꯊꯣꯏꯕꯤ ꯈꯖꯤꯛ ꯋꯥꯔꯧꯕ ꯐꯥꯎꯔꯤ ꯅꯨꯄꯤꯅꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯊꯃꯣꯏ ꯑꯃꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯒꯨꯝꯕꯅꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯐꯪꯕꯅ ꯑꯉꯝ ꯇꯥꯜꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥ ꯑꯃ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯥꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏ ꯈꯨꯗꯤꯡꯒꯤꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯃꯈꯛꯀꯤ ꯅꯨꯡꯁꯤꯕꯗ ꯊꯃꯣꯏ ꯑꯃꯕꯨ ꯅꯝꯗꯨꯅ ꯆꯤꯡꯁꯤꯟꯕꯗꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯦꯝꯇꯣꯟꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯏ ꯄꯥꯈꯠꯄꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯔꯅꯥꯞ ꯇꯞꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯆꯨꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯀꯅꯨ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯤꯈꯤꯕ ꯁꯛꯇꯝ ꯑꯍꯣꯡꯕ ꯅꯥꯏꯈ꯭ꯔꯦ ꯁꯧꯔꯞ ꯇꯧꯕ ꯁꯛꯐꯝꯗ ꯒꯥꯔꯤꯗꯒꯤ ꯁꯍꯨꯝ ꯆꯥꯎꯅ ꯀꯨꯝꯊꯈꯤ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯁꯥꯏꯠꯇ ꯂꯥꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯏꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯅꯨꯄꯥꯗꯨꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯌꯥꯝꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ
Arnabki sabtududa pakatpasu phaunari. Abem, kaino nangna tawrise? Changu, imung changu. Yumdagi khongkap ama phaba mapal thulakpa yaroi. Room manungda pullaga thamu haibra natraga ngasigi asigumna amuk hana tawroi haibra. Thaibi kapli tawroi haibago mangaktu hai. Inomja, angang singse lam ka ma henmal. Aina saurakladi moi afaba khak oiroi. Nang kadai chatloi? Ha, asuk thengaba phauba yomda hanjilaktana nangna tawribasi karina be? Siba yam pamale. Sibado yamna pamlagana nathanda sijadraso aina hanpige. Lamjau sorokda akhoi bu yolaga siramlaba. Nasa phauba khunbala oidobani. Masi nangmuna khangjalo. Hai, karino ne hei nangna tawrisibo thoibe. Adugumba wakhaldobu khanba hungnabrone. Memton sakap khalakle. Imana nangbu aphaba oinaba haiduna asuk wana hona jarakpagi mahairo. Hongja kayarak asigumba khongthak nangna thangba. Phare, ima oina sige. Nangna imaga hingminabase yamna pamdrabanina ima sikige. Thaibi mamada konsinduna kaplakle. Ima, ay matunga mukha na tawjararoi. Ay na imabu panduna wasakliye. Ay matunga mukha na tawjararoi ye. Imagi biyama, nang wakan tenmali ne hay. Nang imabu yamna wahal. Ima hingminjay. Nakoy gina tawse. Ima hingduna layba ngamjay ne hay. Iche, tukpiro. Nungalaga phajana sanarasi. Ahingni, mina taki khangi thuklaga phajaba wafam oide. Arnab Thoibegi makhut pambomda paiduna saurap chingi. Mayani chiktuna saungna hairi. Ngasina roibani. Aina kayamug yamna sati haibado mayek singna khangningana. Nang amana mipum khuding otkana. Ai mai chawna leiri haibase wakhaluna khanthabatam. Yamna lam helakana. Arembada na khongna khoto thudikadabani. Khangin inthora Thoibibu saungna imungda gam changki. Naubiga chanugana Thoibibu tapna konsinbiri. Memton machagi maida khupangna tharakleduna. Asuk phattabai jama phangjaruba aise. Sikibada saruk jama hena phai. Hayeng magna bungda lalin haijagadabane. Makhong pairaga khurumgadabane dang. Iche yari se tokpiroba. Chanua naubiye nache semungda pusilo. Naubiga chanugana imungda Thoibibu pusinki. Memton kapngangang Akoy awaba khuding kasisu pameloida mana ngaktuna lagli. Hangjiksu mikum sinaso ijabu tikta kaidana ifamna sinabiri. Bina uba ishorde santi aigi jatoi base mapu mana aigoda sinabiba ima ijagi damakta thabirakpane. Iche mina taradi phajararoi. Thoibasu yamna saukre. Hayeng nongalaga Thoibina phajana haijahalasi. Ngasigidi thingi. Pothana poina tawbiro ije. Janodi Thoibiga puna tumhauri. Santidi mayumda hankre. Memton wakhal kaya mana mamit khajikta phangbo isinba ngamdre. Thinglak matamni Thoibigi phonduda message langpaduda tumthaba yanda leiramba Thoibi phondu yengdi. Yambung da saubra. Thoibi pira moksu chelakli mangak hai saudi haiduna. Saubra bema. Saudi. Yambo. Nang leirambada. Aisi ngasi phauba hingduna leirambade. Yambo. Nang naibu bikup khuding awaphamdagi kanbiko. Nangsi karamba mapokda poklakpano. Aibo sukyamna ngakpisinbirisibo. Arnab message to pabada tapna nokphe tawjari. Nami oina poklakpa mapok oidaurini. Khubak ama chakraba male indom chagi. Hoida lamhenbagini kharasu chaba phai. Aina dabu pamumanbagi phudabani. Natradiko ngasaina nang ai khutta siradawni. Yambo. Nangse yamda Abema makadarakan anduda loihalo. Magun mangkini. Magun leina jiksena thamjabani. Magun manghanganuko. Tumoko.
ꯐꯣꯟꯗꯨ ꯅꯦꯠ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯞꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ, ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯑꯔꯅꯥꯞ ꯆꯪꯂꯛꯄ ꯎꯕꯗ ꯃꯊꯥ ꯁꯥꯔꯝꯕ ꯕꯤꯛꯇꯔ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯂꯤ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯁꯣꯝꯗꯅ ꯑꯕꯦꯝ꯫ ꯃꯥꯒꯤ ꯋꯥꯗꯣ ꯇꯣꯛꯑꯁꯤ, ꯀꯝꯗꯧꯔꯦ? ꯂꯧꯁꯤꯡꯅ ꯅꯪ ꯍꯪꯉꯝꯕꯅꯤ꯫ ꯔꯨꯝꯗ ꯆꯠꯈ꯭ꯔꯕ ꯃꯥꯕ? ꯀꯝꯗꯧꯔꯒꯦ ꯃꯆꯥꯗꯤ? ꯑꯟꯀꯟꯁꯤꯌꯁꯇ ꯂꯩꯔꯤ꯫ ꯑꯔꯅꯥꯞ ꯃꯊꯥ ꯁꯥꯅ ꯐꯝꯊꯈ꯭ꯔꯤ ꯊꯥꯔꯤꯕ ꯑꯁꯥꯡꯕ ꯕꯦꯟꯁꯇꯨꯗ꯫ ꯕꯤꯛꯇꯔꯁꯨ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯉꯁꯤ ꯐꯥꯎꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕ ꯃꯍꯥꯛꯇꯣ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯛꯅ ꯂꯣꯏꯅꯔꯨꯕ, ꯅꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯆꯤꯡꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯍꯜꯂꯤ꯫ ꯃꯇꯥꯡ ꯆꯥꯗꯦ ꯅꯪꯒꯤ ꯐꯥꯒꯤꯗꯣ꯫ ꯕꯤꯛꯇꯔ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯀꯔꯤꯒꯤꯗꯃꯛ ꯄꯣꯛꯄꯤꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯉꯝꯗꯦ꯫ ꯑꯩꯒ ꯂꯣꯏꯅꯕ, ꯅꯛꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯑꯩꯒꯤꯅꯤ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯏꯐꯝꯗꯒꯤ ꯃꯨꯟꯅꯕꯗꯃꯛ ꯍꯣꯠꯅꯩ꯫ ꯑꯗꯨꯅ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯄꯥꯝꯗꯦ ꯅꯈꯣꯏ ꯑꯃꯠꯇꯕꯨ꯫ ꯃꯨꯟꯈꯤꯒꯗ꯭ꯔꯥ ꯂꯥꯞꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯀꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯃꯍꯥꯛꯁꯨ ꯍꯦꯛ ꯇꯥꯟꯅꯗꯨꯅ ꯏꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯁꯅꯥꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯅꯥꯞ ꯕꯤꯛꯇꯔꯗ ꯈꯪꯉꯦꯡ ꯌꯦꯡꯂꯛꯏ꯫ ꯋꯥꯈꯜ ꯂꯥꯛꯏ ꯍꯥꯏꯔꯝꯕ꯭ꯔꯥ? ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯏꯝꯄ꯭ꯔꯨꯞꯇꯤ ꯑꯣꯏꯔꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯅꯥꯞ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯥꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯈꯤꯒꯗ꯭ꯔꯥ? ꯕꯤꯛꯇꯔ, ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯕꯨ ꯐꯪꯕꯗꯤ ꯉꯝꯂꯦꯀꯣ꯫ ꯄꯥꯎꯡꯒꯤ ꯃꯐꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛꯇꯤ ꯑꯩ ꯉꯛꯄ ꯉꯝꯂꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯃꯅꯤꯡ ꯇꯝꯅ ꯅꯩꯈꯠꯄꯤꯈ꯭ꯔꯕ ꯃꯥꯕꯨꯗꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯎꯠ ꯑꯣꯏꯍꯟꯗꯅ ꯈꯛꯇꯣꯛꯂꯣꯏ꯫ ꯃꯥꯕꯨ ꯊꯤꯗꯣꯏꯁꯦ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯥ ꯍꯧꯖꯤꯛ ꯏꯂꯥꯏ ꯂꯥꯏꯅ ꯂꯩꯔꯝꯂꯔꯣꯏ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯅꯁꯨ ꯃꯥ ꯃꯐꯝ ꯆꯥꯅ ꯂꯣꯠꯂꯝꯒꯅꯤ꯫ ꯂꯣꯠꯅꯤꯡꯕ ꯃꯐꯝꯗ ꯂꯣꯠꯁꯅꯨ꯫ ꯑꯩꯅ ꯌꯧꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯂꯩꯇꯦ꯫ ꯁꯅꯥꯒꯤ ꯂꯃꯟ, ꯄꯥꯎꯡꯒꯤ ꯂꯃꯟ, ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯣꯆꯥꯒꯤ ꯂꯃꯟꯁꯨ ꯌꯥꯎꯅ ꯃꯥꯕꯨ ꯃꯇꯨꯞ ꯀꯌꯥ ꯊꯣꯛꯅ ꯀꯛꯇꯨꯅ ꯑꯩꯒꯤ ꯄꯥꯎꯡꯗ ꯀꯠꯀꯅꯤ꯫ ꯑꯔꯅꯥꯞꯀꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯕꯤꯛꯇꯔ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯔꯅꯥꯞꯁꯨ ꯕꯤꯛꯇꯔꯒꯤ ꯃꯈꯨꯠ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯊꯦꯡꯛꯁ ꯃꯇꯥꯎ, ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯪ ꯂꯩꯔꯝꯕꯅ ꯑꯩꯅ ꯑꯩꯒꯤ ꯁꯅꯥꯕꯨ ꯐꯪꯖꯕꯅꯤ꯫ ꯅꯪ ꯂꯩꯔꯝꯕꯅ ꯑꯩꯅ ꯃꯤꯃꯥꯟꯅꯗꯕ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯂꯦꯜꯂꯝꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯈꯔꯇꯅꯤ꯫ ꯅꯪꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯊꯥꯔꯕꯁꯨ ꯅꯪꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯣꯏꯌꯦ ꯃꯇꯥꯎ꯫ ꯑꯔꯅꯥꯞ ꯕꯤꯛꯇꯔꯕꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯕꯤꯛꯇꯔꯁꯨ ꯃꯥꯒꯤ ꯃꯇꯥꯎꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯃꯦꯝꯇꯣꯟ ꯋꯥꯏꯂꯦꯝ ꯇꯩꯊꯣꯛꯂꯒ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯥ ꯑꯍꯨꯝ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯊꯣꯡꯒꯥꯜꯗꯨꯗ ꯃꯔꯤ ꯆꯪꯂꯛꯏ꯫ ꯃꯦꯝꯇꯣꯟ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯆꯪꯂꯛꯂꯤꯕ ꯑꯍꯜ ꯑꯍꯨꯝꯗꯨꯗ꯫ ꯏꯕꯦꯝꯃ ꯃꯦꯝꯇꯣꯟ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯗꯥꯗꯥ꯫ ꯗꯥꯗꯥ ꯍꯣꯏꯕꯨ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃ, ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛꯇ ꯀꯥꯈꯠꯀꯗ꯭ꯔꯥ? ꯌꯥꯅꯤ ꯗꯥꯗꯥ, ꯂꯦꯡꯈꯠꯁꯤ꯫ ꯐꯤꯗꯥ ꯄꯤꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯗ ꯂꯦꯡꯈꯠꯍꯜꯂꯤ꯫ ꯃꯦꯝꯇꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯗꯥꯗꯥ ꯍꯣꯏꯕꯨ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯁꯨꯏꯀꯣ? ꯍꯣꯏ ꯁꯨꯖꯩꯌꯦ ꯗꯥꯗꯥ꯫ ꯃꯧꯗꯨꯕꯨ ꯃꯃꯤꯡ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯍꯜ ꯑꯃꯅ ꯅꯥꯎꯕꯤ ꯍꯥꯏꯒꯨꯝ ꯇꯧꯏꯅꯦ꯫ ꯃꯦꯝꯇꯣꯟꯗꯨ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨꯗ ꯉꯛꯅ ꯀꯔꯤꯕꯣ? ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯏꯕꯦꯝꯃ ꯂꯩꯃ ꯈꯪꯉꯤꯀꯣ? ꯃꯦꯝꯇꯣꯟ ꯒ꯭ꯌꯥꯟ ꯉꯥꯎꯔꯞ ꯑꯍꯣꯏ ꯈꯪꯖꯩꯌꯦ ꯗꯥꯗꯥ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ, ꯏꯕꯦꯝꯃꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤꯗꯣ꯫ ꯑꯗ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯕꯅꯤ꯫ ꯃꯦꯝꯇꯣꯟ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ, ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯤ, ꯃꯃꯤꯠ ꯈꯪꯂꯧ ꯂꯧꯊꯣꯔꯛꯏ꯫ ꯀꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯕꯣ? ꯍꯣꯏꯅꯦ, ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅꯦ, ꯏꯃꯧꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯖꯕꯗ꯫ ꯍꯥꯏ ꯆꯅꯨ, ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯣꯏꯕꯣ? ꯆꯅꯨ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯥꯏꯌꯦ ꯏꯃꯥ꯫ ꯍꯩ ꯅꯥꯎꯕꯤꯗꯣ ꯍꯧꯒꯠꯈ꯭ꯔꯕ ꯌꯦꯡꯉꯣ꯫ ꯃꯦꯝꯇꯣꯟ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯤ, ꯃꯪꯂ ꯇꯥꯏꯕꯪꯂ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯃꯥ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ꯫ ꯆꯅꯨ ꯏꯃꯨꯡꯗꯒꯤ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯦ, ꯂꯩꯇꯦ ꯏꯃꯥ꯫ ꯃꯦꯝꯇꯣꯟ ꯐꯨꯠ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯏꯍꯦ ꯀꯔꯤꯅꯣꯅꯦꯍꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯗꯨꯃꯛꯇꯗ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ ꯃꯣꯏꯒꯤꯁꯦ? ꯑꯍꯜ ꯑꯃꯅ ꯑꯃꯨꯛ
ꯃꯆꯥꯅꯨꯄꯤꯅ ꯑꯥꯗ ꯂꯩꯍꯧꯔꯒ ꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯨꯝꯗꯧꯔꯤꯕꯅꯣ? ꯃꯦꯝꯇꯣꯟ ꯅꯥꯎꯕꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥꯃꯛꯅ ꯑꯃꯨꯛ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯆꯅꯨ ꯆꯤꯡꯅꯔꯞ ꯇꯧꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯥꯏ, ꯃꯅꯤꯡꯗꯒ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯍꯩ, ꯇꯣꯏꯂꯦꯠꯇꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯃꯤ ꯅꯣꯏꯕꯣ?" ꯃꯃꯥꯅ ꯏꯔꯥꯡ ꯂꯥꯡꯕꯗꯨꯗ ꯊꯣꯏꯕꯤꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ "ꯅꯥꯎꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯆꯅꯨ?" "ꯑꯩꯁꯨ ꯈꯪꯗꯦ, ꯏꯃꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯊꯤꯔꯤꯁꯤꯅꯤ." ꯃꯅꯤꯡ ꯃꯃꯥꯡ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯇꯞꯅ ꯑꯍꯜꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯊꯔꯛꯏ ꯃꯦꯝꯇꯣꯟ꯫ "ꯂꯩꯃꯒꯤ ꯃꯆꯥ ꯀꯌꯥ ꯁꯨꯒꯦ ꯇꯥꯗꯥ?" "ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤꯇꯅꯤꯅꯦ ꯏꯕꯦꯝꯃ." ꯃꯦꯝꯇꯣꯟ ꯑꯗꯨꯗꯅ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯔꯝꯅ ꯅꯥꯎꯕꯤꯒ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯦꯝꯇꯣꯟꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯗꯨꯗ ꯑꯍꯜ ꯑꯃꯅ "ꯏꯕꯦꯝꯃ, ꯑꯉꯥꯡ ꯃꯆꯤꯟ ꯍꯪꯕ ꯂꯥꯛꯄꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯋꯥꯁꯤꯕꯨ ꯀꯝꯗꯧꯅꯤ?" ꯊꯣꯏꯕꯤꯒ ꯆꯅꯨꯒꯁꯨ ꯏꯉꯛꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ "ꯗꯥꯗꯥ, ꯅꯆꯟꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯆꯨꯝꯗꯤ ꯆꯨꯝꯂꯦꯀꯣ?" "ꯀꯔꯤꯅꯣꯗ ꯏꯕꯦꯝꯃ, ꯇꯥꯗ ꯍꯣꯏ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜ ꯃꯥꯡꯗ꯭ꯔꯤꯀꯣ. ꯏꯃꯧ ꯏꯕꯦꯝꯃꯗꯨꯒꯤ ꯆꯤꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡ ꯊꯥꯡꯖꯔꯛꯄꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯉꯥꯡ ꯃꯆꯤꯟꯗꯣ ꯍꯦꯛ ꯍꯪꯕꯗꯣ ꯂꯥꯛꯄꯤꯔꯣꯗꯅ." ꯑꯍꯟꯁꯤꯡꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯚꯛꯇꯤ ꯑꯃ ꯀꯠꯂꯛꯏ꯫ "ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯑꯁꯣꯝꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯖꯔꯝꯂꯒꯦꯀꯣ." "ꯅꯠꯇꯦ ꯅꯠꯇꯦ ꯇꯥꯗ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯔꯣꯏ. ꯇꯧꯕꯗꯕꯨ ꯏꯆꯥꯗꯣ ꯃꯝꯗ꯭ꯔꯤꯀꯥꯟꯗ ꯌꯨꯝꯁꯤꯗ ꯌꯧꯍꯟꯕꯤꯔꯛꯑꯣ." "ꯐꯅꯤ ꯐꯅꯤ, ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯌꯥꯊꯪꯗꯣ ꯍꯤꯛꯇꯣꯛꯆꯔꯣꯏ." ꯑꯍꯜꯁꯤꯡꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯃꯦꯝꯇꯣꯟ ꯈꯗꯥꯡ ꯅꯝꯗꯨꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯊꯣꯏꯕꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯈꯣꯏꯅꯥꯎꯕꯤ ꯆꯦꯜꯂꯦ ꯍꯥꯏꯔꯣ?" "ꯏꯕꯦꯝꯃ, ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯪꯂꯛꯈꯤꯅꯨ. ꯏꯃꯥꯁꯦ ꯀꯣꯛꯀꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯋꯥꯈꯜ ꯑꯝꯇ ꯈꯟꯕ ꯉꯝꯗ꯭ꯔꯦ. ꯏꯃꯥ ꯉꯥꯛꯇ ꯄꯣꯊꯥꯒꯦꯀꯣ." ꯂꯩꯃꯁꯨ ꯁꯥꯌꯣꯟꯗ ꯑꯌꯨꯛꯇꯒꯤ ꯉꯥꯡꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ꯫ "ꯃꯅꯥꯎꯁꯤ ꯄꯥꯝꯂꯒ ꯀꯔꯤꯒꯤ ꯃꯆꯦꯁꯦ ꯍꯥꯏꯕ ꯆꯠꯍꯜꯂꯤꯕꯅꯣ ꯍꯥ? ꯃꯆꯦꯅꯤ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯪꯕꯣ, ꯁꯣꯅꯣꯖꯥꯎ ꯅꯪꯕꯣ? ꯑꯁ, ꯏꯆꯦꯗꯨꯒꯤ ꯃꯥꯡꯗꯨꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯧꯔꯤꯗ ꯑꯩꯗꯤ. ꯃꯆꯦꯒ ꯃꯅꯥꯎꯒ ꯃꯁꯛ ꯈꯪꯅꯗꯅ ꯅꯨꯄꯤ ꯀꯣꯏꯕ ꯅꯪꯗ ꯍꯥꯠꯂꯒ ꯐꯔꯗꯧꯅꯤ." "ꯑꯁ, ꯏꯃꯥ, ꯑꯝꯇ ꯊꯣꯛꯈ꯭ꯔꯣꯕ." "ꯍꯩ, ꯀꯔꯤꯒꯤ ꯊꯣꯛꯄ? ꯃꯆꯦ ꯑꯍꯜꯗꯣ ꯍꯥꯏꯕ ꯆꯪꯂꯒ ꯃꯅꯥꯎ ꯆꯤꯡꯂꯛꯄ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤ, ꯁꯤꯒꯩꯖ ꯅꯪꯕꯣ." "ꯅꯨꯄꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯥꯏꯁꯦ ꯁꯤꯅꯤ ꯏꯃꯥ. ꯌꯥꯔꯦ, ꯋꯥ ꯆꯥꯎꯊꯣꯛꯅꯔꯔꯣꯏꯁꯦ." "ꯍꯩ, ꯋꯥ ꯆꯥꯎꯊꯣꯛꯄ ꯅꯠꯇꯦ. ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯏꯃꯥꯏꯁꯦ ꯀꯔꯝꯅ ꯎꯠꯀꯗꯧꯔꯤꯒꯦ? ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯡꯗꯨꯗ ꯆꯣꯞꯄ ꯊꯕꯛ ꯅꯠꯇ꯭ꯔꯕꯁꯦ?" "ꯆꯣꯞꯄꯣꯏ. ꯃꯆꯦꯗꯨ ꯀꯣꯏꯕꯁꯨ ꯅꯠꯇꯅ ꯀꯩꯗꯧ ꯆꯣꯞꯇꯣꯏꯕ? ꯀꯩꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩ ꯃꯁꯦ. ꯅꯠꯇꯦ, ꯅꯪꯅ ꯅꯣꯡꯃ ꯐꯣꯇꯣ ꯌꯦꯡꯍꯟꯕꯗꯨꯅ ꯃꯆꯦꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯩ?" "ꯑꯁ, ꯃꯆꯦꯗꯨ ꯑꯣꯏꯔꯒ ꯃꯅꯥꯎꯗꯨ ꯄꯨꯔꯛꯀꯗ꯭ꯔꯣ ꯏꯃꯥ? ꯅꯃꯤꯠꯇꯨ ꯁꯣꯛꯄ ꯍꯦꯟꯃꯜꯂꯦ. ꯗꯣꯛꯇꯔ ꯆꯠꯂꯒ ꯁ꯭ꯄꯦꯛ ꯄꯥꯎꯔ ꯈꯔ ꯀꯟꯕ ꯑꯃ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ." ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯑꯍꯜ ꯆꯪꯕꯤꯔꯦ. ꯅꯨꯡꯁꯤꯅꯕꯅ ꯑꯃꯒ, ꯂꯨꯍꯣꯡꯕꯅ ꯑꯃꯒ ꯍꯥꯏꯅꯔꯦ. ꯀꯥꯏꯗ ꯌꯥꯗꯣꯏꯕ? "ꯌꯥꯝ ꯍꯦꯟꯅ ꯃꯊꯥ ꯁꯥꯎꯔꯅꯨ. ꯃꯆꯦꯅ ꯀꯩꯝ ꯈꯜꯂꯝꯃꯣꯏ. ꯐꯔꯦꯅ ꯈꯜꯂꯝꯗꯣꯏꯅꯤ. ꯃꯥꯁꯨ ꯂꯨꯍꯣꯡꯕꯗꯣ ꯀꯩꯁꯨ ꯌꯥꯔꯝꯂꯣꯏ." "ꯏꯃꯥ, ꯅꯆꯥꯅ ꯄꯥꯝꯂꯦ, ꯈꯣꯏꯗꯥꯔꯦ, ꯐꯔꯦ ꯈꯟꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯗꯣ ꯑꯁꯤꯗ ꯌꯦꯠꯄꯤꯔꯛꯑꯅꯨ." "ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯗ꯭ꯔꯦꯗꯅ, ꯆꯥꯎꯅ ꯍꯦꯛ ꯍꯣꯡꯗꯣꯛꯄ ꯍꯥꯏꯗꯨꯅꯤ." "ꯍꯥꯏ, ꯅꯆꯤꯟ ꯅꯅꯥꯎ ꯀꯔꯤ ꯀꯔꯤꯅꯣ ꯇꯥꯟꯅꯔꯝꯃꯣ. ꯏꯃꯧ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ. ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨꯈꯤꯒꯦꯀꯣ ꯑꯩ." "ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯦ ꯀꯩꯅꯣ, ꯅꯊꯟ ꯆꯪ ꯌꯥꯕ꯭ꯔꯣ?" "ꯍꯩꯃꯥ." ꯁꯥꯌꯣꯟ ꯃꯃꯥꯍꯣꯏ ꯊꯣꯛꯈ꯭ꯔꯕꯗ ꯇꯞꯅ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯔꯛꯏ꯫ ꯃꯤꯠꯂꯨꯗꯨꯗꯁꯨ ꯏꯔꯥ ꯍꯧꯔꯛꯂꯤ꯫ "ꯊꯣꯏꯕꯤ, ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯗꯨꯅ ꯎꯐꯨꯜ ꯑꯣꯟꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯗ ꯊꯝꯕꯤꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯅꯐꯝꯗꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯔꯅꯤ. ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯌꯥꯏꯐꯕꯤ ꯑꯣꯏꯌꯨꯀꯣ. ꯅꯪꯒꯤ ꯃꯤꯅꯣꯛ ꯎꯖꯔꯒ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩ ꯌꯥꯟꯕꯅꯤ ꯈꯟꯖꯔꯒꯦ. ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯇꯥꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯁꯦ ꯑꯩ ꯃꯨꯊꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦꯀꯣ. ꯅꯐꯝꯗ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯅꯔꯦꯝꯈꯥꯛꯀꯤ ꯍꯦꯛ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯁꯤꯟꯅꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯖꯒꯦꯀꯣ ꯊꯣꯏꯕꯤ."